ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯪꯒ ꯁꯃꯨꯔꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯩ꯫ ꯉꯁꯤꯒꯤ ꯂꯥꯛꯏꯕ ꯑꯗꯨꯒꯨꯝꯕ ꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝꯅ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯣꯏꯒꯗꯕ ꯄꯣꯠ ꯑꯃꯈꯛ ꯑꯩ ꯄꯨꯔꯛꯄꯅꯤ꯫ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯨꯔꯛꯄ ꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯗꯣꯝꯁꯦ ꯂꯣꯟ ꯇꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯣꯝ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯒꯤ ꯄꯩꯁꯥꯁꯦ ꯃꯤꯅ ꯂꯧꯈ꯭ꯔꯒ ꯁꯤꯡꯉꯛꯇꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯒ ꯃꯤꯅ ꯂꯧꯈꯤꯕ ꯄꯩꯁꯥꯁꯦ ꯁꯤꯡꯍꯜꯂꯛꯀꯗꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯃꯤꯒꯤ ꯂꯧꯔꯤꯕ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯂꯥꯏꯅ ꯄꯤꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯈꯪꯃꯤꯟꯅꯁꯦꯗꯅꯅꯤ꯫ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯗꯣꯝꯗ ꯚꯥꯞ ꯂꯧꯁꯤꯟꯕ ꯋꯥꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯁꯦꯟ ꯇꯁꯦꯡꯅ ꯇꯣꯟꯕ ꯅꯠꯇ꯭ꯔꯒ ꯀꯣꯛꯅꯤꯡꯕ ꯂꯩꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯗ ꯑꯩꯅ ꯊꯝꯖꯗꯣꯔꯤꯕ ꯋꯥꯐꯝꯁꯤ ꯑꯗꯣꯝ ꯂꯣꯟꯁꯦ ꯀꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯗꯒꯦ ꯑꯗꯨꯅꯤ ꯇꯧꯒꯗꯧꯔꯤꯕ ꯄꯣꯠꯁꯦ ꯍꯟꯗꯛ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 16ꯁꯦ ꯗꯦꯠ 16ꯁꯤ 14ꯅꯤ ꯄꯥꯟꯕꯅꯤ ꯑꯗꯨ ꯅꯨꯡꯗꯥꯡꯁꯤꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯐꯝꯁꯤ ꯂꯩ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯐꯝ ꯂꯩꯇꯕꯗ ꯑꯩꯈꯣꯏꯒꯤ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯖꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯀꯥꯟꯅꯕ ꯄꯣꯠ ꯑꯣꯏꯒꯗꯒꯦ ꯑꯗꯨꯃꯁꯨ ꯊꯝꯖꯒꯦ꯫ ꯑꯗ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯄꯣꯠꯁꯤꯡꯁꯨ ꯇꯧꯕ ꯄꯩꯁꯥꯁꯦ ꯁꯤꯡꯍꯜꯂꯛꯀꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯤꯡꯗꯣꯛꯈꯤꯒꯦ ꯑꯗꯨꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯗꯤ ꯍꯧꯖꯤꯛꯁꯦ ꯄꯥꯏꯔꯥꯏꯠ ꯀꯥꯏꯅ ꯌꯥꯝ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯤꯀꯣ꯫ ꯄꯥꯏꯔꯥꯏꯠꯁꯤ ATM ꯃꯦꯆꯤꯟꯃꯛꯇꯤ ꯅꯠꯇꯦꯕ꯫ ꯍꯦꯛꯇ ꯄꯩꯁꯥꯁꯤ ꯑꯩꯅ ꯈꯔ ATMꯗꯧꯅ ꯀꯥꯞꯊꯣꯔꯛꯄꯤ ꯑꯗꯨꯒꯨꯝꯕ ꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯑꯃꯈꯛ ꯆꯪꯉꯤ꯫ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ? ꯄꯥꯏꯔꯥꯏꯠꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ꯫ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ꯫ ꯑꯩꯈꯣꯏ ꯈꯪꯅꯅꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯣꯕꯥꯏꯜꯒꯤ ꯁꯤꯝ ꯀꯥꯔꯗꯁꯦ ꯃꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯏꯔꯥꯏꯠꯁꯤꯁꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯧꯅꯦꯕ꯫ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯁꯤ ꯀꯩꯗꯧꯏ ꯍꯥꯏꯕꯗ ꯃꯥꯒꯤ ꯔꯥశꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯟꯅꯗꯦ꯫ ꯃꯦꯁ ꯔꯥశꯤ ꯑꯣꯏꯕ ꯃꯤꯒ ꯕ꯭ꯔꯤꯁ ꯔꯥశꯤ ꯑꯣꯏꯕ ꯃꯤꯒ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯅꯗꯦꯕꯀꯣ꯫ ꯑꯗꯨꯅ ꯍꯥꯏꯗꯤ 1 to 1ꯗ ꯀꯩꯅꯣ ꯇꯧ ꯍꯥꯏꯕꯗꯒ 144ꯗ ꯇꯧ ꯍꯥꯏꯕꯗꯣ ꯔꯤꯂꯥꯌꯟꯁ ꯑꯗꯒꯤ ꯏꯌꯥꯔꯇꯦꯜ ꯖꯤꯑꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯦꯠꯋꯥꯛ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯔꯥశꯤ ꯇꯣꯉꯥꯟꯕꯁꯤꯒꯤꯁꯨ ꯑꯦꯛꯇꯤꯚꯦꯁꯟꯁꯦ ꯃꯁꯤ ꯇꯣꯉꯥꯜꯂꯦ꯫ ꯃꯁꯤꯒꯤ ꯑꯦꯛꯇꯤꯚꯦꯁꯟꯁꯦ ꯄꯨꯔꯅꯤꯃꯥꯒꯤ ꯄꯨꯡꯐꯝ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯄꯥꯏꯔꯥꯏꯠꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯖꯣꯔꯤ ꯍꯥꯏꯒꯦꯔꯥ ꯄꯩꯁꯥ ꯊꯝꯐꯝ ꯍꯥꯏꯒꯦꯔꯥ ꯑꯩ ꯎꯄꯨꯗꯣ ꯑꯗꯨꯗ ꯊꯝꯖꯔꯀꯥꯟꯗ ꯑꯩꯅ ꯇꯧꯕꯁꯦ ꯃꯥꯏ ꯄꯥꯛꯂꯛꯀꯗꯣꯏꯅꯦꯕꯀꯣ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔ ꯗꯦꯠ 16ꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕ ꯄꯨꯖꯥꯗꯣ ꯇꯧꯖꯒꯅꯤ꯫ ꯃꯗꯨꯗ ꯃꯈꯥꯗ ꯑꯩꯅ ꯍꯥꯏꯔꯛꯀꯗꯕ ꯅꯨꯃꯤꯠꯅꯆꯤꯡꯕꯁꯤꯡꯗꯨꯁꯨ ꯃꯌꯥꯝꯗ ꯈꯪꯅꯅꯕ ꯇꯥꯛꯆꯒꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯛꯇꯣꯕꯔ 16ꯁꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯩꯁꯥꯁꯤ ꯁꯤꯡꯕꯤꯅꯤꯡꯕ ꯑꯗꯒꯤ ꯀꯣꯛꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯟꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯌꯥꯏ꯫ ꯀꯩꯒꯨꯝꯕ ꯑꯗꯣꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯤꯡꯉꯒꯗꯤ ꯍꯥꯟꯅ ꯍꯥꯏꯕ ꯑꯃꯈꯛꯇꯤ ꯆꯪꯉꯤ꯫ ꯑꯗꯨꯅ ꯀꯣꯟꯅ ꯈꯨꯗꯛꯇ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅꯁꯨ ꯄ꯭ꯔꯤꯄꯦꯌꯥꯔ ꯑꯃꯈꯛ ꯇꯧꯗꯧꯅꯤꯅ ꯃꯗꯨꯃ ꯀꯩꯅꯣ ꯑꯣꯏ꯫ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 16 ꯀꯥꯎꯕꯤꯔꯅꯨ ꯁꯤꯃꯈꯛ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯩꯁా ꯇꯣꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯄꯩꯁꯥꯁꯦ ꯃꯤꯅ ꯂꯧꯈ꯭ꯔꯒ ꯁꯤꯡꯕ ꯉꯝꯗꯕ ꯃꯁꯤ ꯀꯃꯥꯏꯅ ꯀꯣꯛꯀꯗꯒꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎꯗꯤ ꯌꯦꯡꯕꯤꯌꯨ꯫ ꯂꯣꯏꯐꯥꯎ ꯌꯦꯡꯗ꯭ꯔꯒꯗꯤ ꯚꯥꯞ ꯇꯥꯔꯣꯏꯀꯣ꯫ ꯑꯗꯣꯝꯅ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯅꯤꯡꯗ꯭ꯔꯕ ꯑꯃꯗꯤ ꯃꯤꯅ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯁꯤꯡꯍꯟꯅꯤꯡꯉꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯕꯒꯤ ꯍꯥꯟꯅ ꯍꯥꯏꯔꯒꯦ꯫ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯕꯁꯦ ꯕꯦꯡꯛꯅꯤ ꯈꯪꯗꯦ ꯑꯣꯔ ꯁꯝꯋꯥꯟ ꯅꯪ ꯃꯔꯨꯞ ꯃꯄꯥꯡꯗꯩꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯅꯤ ꯂꯦꯟꯗꯔ ꯑꯃꯗꯒꯤ ꯅꯪꯅ ꯄꯩꯁꯥꯁꯤ ꯄꯨꯔꯨꯔꯦꯅ ꯈꯜꯂꯣ꯫ ꯑꯗꯨ ꯄꯩꯁꯥꯁꯤ ꯅꯪꯅ ꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦꯕ ꯃꯥꯏ ꯄꯩꯁꯥꯁꯤ ꯁꯦꯟꯗꯣꯏ ꯁꯨꯝ ꯍꯨꯜ ꯂꯩꯔꯦꯕꯀꯣ꯫ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯅꯪꯅ ꯃꯥꯒꯤ ꯁꯦꯟꯗꯣꯟꯁꯦ ꯀꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤꯁꯦꯀꯣ꯫ ꯃꯁꯤ ꯅꯪꯅ ꯃꯤꯒꯤ ꯄꯩꯁꯥꯁꯦ ꯁꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯁꯇꯔꯗꯦ ꯑꯃꯈꯛ ꯊꯥꯡꯖ ꯑꯃꯈꯛꯇ ꯀꯣ ꯑꯦꯅꯤ ꯊꯕꯥꯜ ꯅꯨꯡꯕꯥꯜ ꯍꯥꯏꯕ ꯂꯩꯇꯦꯀꯣ꯫ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯃ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯒꯤ ꯀꯔꯝꯕ ꯃꯇꯝꯗ
हाइबदी करिनो हाइबदा लग्न हाइदना मलै लग्न हारिसे पुंग अनि अनि खुदिंगी लग्न से चेंज तवेबा लग्न 33 नि राशि 33 से पुंग को मरी द मान रोई राउंड तौगना चली एवरी 2 आवर्स लग्न से चेंज तवेबा को अदुगी चेंज तौरिबा पोसे करमाइन तौबो आइगदगे हाइबदा थांजा नुमितसिगी करंबा मतमदा मूवेबल साइन हाइबदी अरियंग राशि हाइबनी लेंबा लेंदबा ममाई लुक्थबा ममाई हगतबा कायना लई राशि सिंसे को अदुगी दुदा मूवेबल साइन हाइबदी कइनो एरिस कैंसर लिब्रा कैप्रिकॉर्न मेष राशि कर्कट राशि तुला राशि मकर राशि हारिबा राशि सिंसे सिना हाइगलपा हाइगलपा दि कइनो पृथ्वी का स्काई सिगा अनि से होराइजन अमदा चप चाना थेंबगी लैबा का पृथ्वी का समनबा मपा अमा लैनेबा अदुगी मपादुदा लाखपा अदुगुंबा राशिदो मदुबुने कोइना लग्न हारिसे अदुगुंबा हाइगलैबा राशि से करी ओइगदगे हाबदा थांजा नमिता गी करंबा पुंफमदा मेषने कर्कटने तुलाने मकरने हाइबा राशि सि करम मतमदा हाइगलकदगे हाबिसि पुंग अनि खक्तनी को सिगी माना राशि से हाइगलगा लैदोसे हाइरिबा अदुगुंबा थांजा नमिता सिगी पुंग अनि से मनुंगदा नंगना करिगुंबा पैसा तोलिबा मी ओइगेरा नत्रगा बैंक तो ओइगेरा पार्ट पेमेंट से खितंग तौरबा नंग नंगमजबा खरदंग अखोई खरदंग फलाउना पीरुबा ngamaba adu orgadi kaidawi ei paisa se mai toliba paisa se yam laina sengba ngamneba ko haidi sendon se yam laina sengba ngamni ani sobada haujiki si song bhap tadren khalwani ko adumna sen se tonda se mu laina sengga dause laiba pokpa natraga thangja ani khanbiro tuesday or saturday haibadi laiba pokko numit se sidai sida thabang si yang tare leba pokko da mari ni pamba natragana tara mari ni pamba adu di calendar da dum yang asu khangni ko khoi leba pokko no mi sida mari ni pamba no mi se kar mata age do chai ma gi lo ina yaw lai doram adu ma lai re natragana thangja no mi ta mari ni pamba natraga leba pokko no mi ta mari ni pamba natraga tara mari ni pamba hai badi thangja no mi ta mari ni pamba natraga tara mari ni pamba si ta ba no mi se masigi numit amada nangna part payment ama tawragadi migi lan don base nang line pokpa ngamneba ko haidi nang sai tolo ba sense singba ngamdaba do mari mari singba ngam sendoi khara do isu piradi ko aduga hariba numit se masigi tha sina kaidawi mangani panbaga tara mari ni panba se masigi sida kadauge da tha sina ashini na khatra natragana anuradha nakatra ani sigi manungda leiba numit amkha khanbiro asani nakatra oiragadi lagna duna mesha lagna oidorini asni aidi asni bharani kritika isdi mesha lagna di kanone bako constellation nakatra ido mesha rasi ki aduna asani nakatra leiba adi lagna se mesha lagna oiba matam oire aduga anuradha gi hairagana bridge lagna oiba matam hairiba pungani se masigi manungda nangna migi paisa se khara da oisu singalaba natragana khara da oisu migi si pigi bangamaba adu oragadi nangse migi lam lan tonba se yam thuna pok pai do oineba adugi same process ta masigi reverse ta aigi paisa ton gi bamido paisa je singa u yadaba adugumba oigraba mido adu tawbdi singaroi na khangraba miduna di paisa je suching singaroi ko aduga akoigi hojik group ta thamuraga kaire khotlen tawbsigi di haina hari singse wani adu nataba adongi marup mapang mari matana kedung malaugiba paisa na chingba singdo adugumba singdo kharada oisu pihala kharagadi aina haigiba adugumba numitse sigi manungda fangiba pungani du manungda ma hana hainaro fangiba pungani du gi matam do di nangna yani khoigi jyotish ki vidya si leiba na ta khara khangba ni amada hekta hangna kanda khangba ngamne ba ko masi pungse adana madu main tawragadi nangna paisa nangi paisa se mi duna lawgiba mana di suksing sing au yadraba do mi du da hainaro sigi numit sigi punga suktabar ki matam sida soidana date sida any lupa chama
ꯂꯤꯁꯤꯡ ꯃꯉꯥ ꯇꯔꯥ ꯂꯨꯄꯥ ꯇꯔꯥꯗ ꯑꯣꯏꯔꯁꯨꯀꯣ ꯃꯉꯣꯟꯗꯒꯤ ꯄꯥꯔꯠ ꯄꯦꯃꯦꯟꯁꯦ ꯇꯧꯍꯜꯂꯣꯕ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯃꯉꯣꯟꯗ ꯈꯤꯇꯪ ꯂꯧꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯅꯪꯒꯤ ꯄꯩꯁꯥ ꯃꯉꯣꯟꯗ ꯂꯩꯈꯤꯕꯁꯦ ꯃꯥꯅꯁꯨ ꯁꯤꯡꯅꯤꯡꯉꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯅꯁꯨ ꯅꯪꯉꯣꯟꯗ ꯄꯩꯁꯥꯁꯦ ꯁꯤꯡꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯅꯦꯕ ꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯀꯥꯜꯀꯨꯂꯦꯁꯟ ꯑꯃꯗꯤ ꯑꯣꯏꯗꯦꯀꯣ ꯃꯥꯅ ꯆꯥꯅꯕ ꯅꯨꯃꯤꯠ ꯑꯁꯦ ꯑꯗꯨꯕꯨ ꯅꯪꯅ khitang ꯏꯐꯣꯔꯠ ꯇꯧꯔꯕ khitang ꯀꯣꯛ ꯊꯥꯗꯔꯕ ꯄꯥꯡꯒꯜ ꯑꯩꯈꯣꯏꯒꯤ matam khitang mangba energy khitang mangba adumadi change effort amdi change madu tawragadi kedawe nang migi sen tonba se lan tonba kokani aduga aikoigi nangi lan mina hatkhiba do adu soidana makki return tawrakani masigi tawrakpagi kokna naba se hariba numit se october ge date 16 da aina sigi पूर्णिमा की पुंफम नुंदांगी पुंफम डेट 16 सिगी नुंधिंदा पूजा अमकक आई सेंजै तदुदा कईगुम पार्टिसिपेट तौगदब मीसिंगदुददी आई नुमितसे अदुम हाइजगे अदुगा अतोपा मयामगी ओइनसो अतोपा वीडियो अमा सेमगा हाइजगे अदुगा होजिकी अथोबगी ओइनदी नुमितदा पूजा यावबसिंगदा हाना खुदोंग चाबसी पीरगा मतौ अदुमना तौनी mayamna adun karigumba sen chi migi sen tonba natraga igi sen legiba singsi phangninga natraga sen tonba kokninga gadi suksoi soidana october 16 se masida puja si participate tawbiraka adum kanaba du suksoi soidana phangdigani aduga puja do yawdraga su aina hariba numito maduda tawragadi adomgi sen se sen tonba amadi sen singalakpa sigise yamna live oigani habisi ada video se karigumba bhab tadragasu kitang hanjan amtang tabiro aduga mayam punama migi sen tondaba amadi aigi sen mina hatkhiba ido oiminarsi haraga ai matang sida video se lo senjage sigi numit sigi oibadi atopa video amda emu share tawjarake loinana खोगी एबंडेंस न सिंग पीगदबा क्रिस्टल गी मारम दसु मयाम के पुंगिंग लौसिंग वइनबा तोप वीडियो मा सेमजरके अदोमना सेमनिंग वीडियो लेरेगसु कमेंटा हापिरउ मयाम न खंगनिंगबा पोतो आई वीडियो सेमगा मयाम दा हाइजगे अदोमना करिगुंबा हिरम मदा खंगनिंगबा दुगी वीडियो मा सेमबियो हारगदी मयाम न कमेंटा थंबिरमो अदुगी हेनबा कमेंट तोय मतोंगेना आइदो सक्सेस सेदनम कि सेमजरगे सिहारगा मयाम पुनमक हंदकी matang sidagi migi sen tondaba amadi mina egi sen hatkidaba hadu puno minarsi haraga matang asida video se ai losanjari